मालेमगी ख्वाइदगी याम्बा इमुंगी हेड जियोना लैखिद्रे मालेमगी ख्वाइदगी याम्बा इमुंग अमा ओइरिबा मिजोरामदगी चनापोल हेड जियोना चना ngasi diabetes amasung high blood pressure gi complication na लैखिद्रे mahak masagi chahi 73 sukhre लैखिद्रे bi जियोना चना asi मिजोराम gi chairship district ke baktawang talangnuwam village ta leibane mahaki loina bi 39 masa marfuga mapan amasung Mashu 39 lei mahaki 39 suba Nupi asi 2004 da luhongkhibane ngasi nungthel pung ahum taba matamda Mizoram gi state capital oiriba Aizol gi private hospital amada diabetes amasung high blood pressure gi complication na leikhidavane Mizoram state ki oina world largest family oina sakhang naraba Jiona gi wari tabada mahaki khulasi state adugi oina khwaidagi tourist singi attraction village ama oina leirakibane mahakna hinglingai matamda mahaki loina bising masa sing amadi masu sing adu punna leiminaramkhi Jiona na leikhidavada Mizoram gi chief minister Joram Thangana awaba phongdorok le Leikhidre Jiona English singa maga chama nifu mangada masagi chahi 13 surakpa matamda ihan hanbo oina mangondagi chahi ahum hanba nupi amaga luhongkhe English singa ni mari dana iroi loiba oina mahaki 39 suba nupi asi luhongkhibane Jiona na Swan Thar Run New Generation Form haina mingthonba mathol mari longba ka chama leiba building ama mahaki khulda saramkhe Hairi yum asida mahaki loina bising masa sing amasung imung manung sing punna leiminai adubu mahaki masa nupi sing adude makhoi gi mapuroi basing amasung imung manunga punna tongana leibane Jiona gi imung manungi miyoi ase punna chamaga marfu ne mahaki imung ase leibak asigi tourist singbo khwaidagi pungning sumhatpa mafam amane mahaki imung manungi miyoi singi matungina de Jiona chana asi haukiba June 3 tagi naba horokhibane loina na chaba thakpa ngamde diabetes amasung high blood pressure yauna atopa laina kharana mahaki haksang asi ka hena soksilakpadagi haukiba June 13 da gyan mangkhibadagi doctor na e mathau tare haibadagi Aizol ge Trinity Hospital da nungthil pung 2 minute yankhai tabada admit tawkhi adubu pung ahum lom tabada leikhidre mahakna leikhidava asida Mizoram ge chief minister Joram Thangana awaba phongdokre mahaki thawaina ingna chikna isorgi mafamda leirunaba khangalakle mahaki imung manungna maram oiraga mahakna leiriba Mizoram gi Baktawang Talangnuwang khulasi tourist singna khwaidagi hena attraction oiba mafam amane S Rajan Waithau fishery area da lam khopsin basing takthok ne Waithau fishery gi lamda lanai miyoi singna mawong amata da lam khopsin bagi thabak chathaba yaroi masigi thabak chathaba khudakta lepkadabane Fishery gi area da lam khopsin basing takthokpagi thabak hauragani haina Fishery Minister S Rajan phongdokre Waithau pata chatkiba yangsin khongsit amada Minister Rajan hai state asida leriba lenga ki makha da leiba nga gi farm sing amadi Fisheries Department ki makha da leriba lamsing demarcation tobugi thabak chathaba haurai Fisheries Department ki leriba lamda lam khopsin basing takthokpa hauragani hiramasiga mari leinaba district authority sing amadi Department singna thavak lokhatna bakhangan ki basu leikhre haikhi mahakna hai waithau pat khakta natana tai mafam singda leriba Fisheries Department ki makha da leriba lamsing asida lanai miyoi singna lam khopsin bagi thodok sing leikhre adugumba thavak tawriba miyoi singna khangadabade asigumba lam khopsin bagi thavak tawriba miyoi sing ase logi makha da chairak phangba yai haibasi khangadabani haikhi Minister na makha tana hai state asigi tangai fadana changba ngagi pothoki Chang asi puthokna ba pandam da laingang athavak lokhot pa hore masina mapan lamda nga leibada chatliba senpham adu hanthan bada mateng oigani haikhi lamda masigi nga yokliba ngami singbu pukning thawat po oina state laingang na public private partnership ki mawongda thavak changsinana ba thorang tawduna leire waithau pat asida lam acre chamri da triple P model da thavak lokhotuna hena senthok leina thavak paikhat hanba yagane masina nga yok pamjaba ngami singda chauna kana ba phangangane Laingak na sangsilakliba khongthang asida thawai yauba ngami singna mateng pangbiduna Manipur da ngagi pothok chathoki awat pa lehendana ba leibak asida ngagi pothok khwaidagi yamna puthokpa state ama ohenna ba hotnaminasi haikhi ngasigi khongchet adu da Commissioner Fisheries M Hare Krishna Director Fisheries NIPR H Balkrishna District Fishery Officer Thobal District Fisheries Officer Churachandpur amadi Department asigi atai official singsu saruk yakhe Allergy leiba miyoi singdi doctor gi advice yaudana vaccine kap loidavani Niti Ayog
Malem sin bathungna sandorokliba COVID-19 gi laichit asibu ngakthoknaba vaccine kapagi thabak chathariba asida masata hanadage allergy leiba miyoi singde doctor gi advice yaudana vaccine kaploidabani haina India government ki niti ayog ki member health Dr. BK Paul na phongdorokle agency asida wangangladuna Dr. Paul na hai hanadagi masada allergy leiduna hidak sizinariba miyoi singna vaccine kaptringai mangoinana doctor sing tana hugodavane masina pamdaba thogdok kaya thokadabadagi ngakthokpa ngamgane adubu minor oiba skin allergy na singba leiba miyoi singdadi adumak vaccine kapthokpada akaiba leite maru oina allergy leiba miyoi sing asigi oinadi vaccine asibu sabada sizinariba chemical sing asiga masaga chanadaba kari polam yawbage haibadu khangdoknaba hotnagadabane maram asina vaccine kapa chatpa matamda mafam aduda duty tariba doctor aduda mahakna hanadagi sizinnarakpa allergy gi hidak sing amadi layengkhibagi akupa marol sing adu mayek sengna khangangadabane akakna bachinja kharada allergy oiba manamda oiba loinana seasonal oina allergy tawba miyoi singdadi vaccine asi kapada thoina mipai ningai leite adubu anaphylaxis na chingba haksang manunggi akanba allergy laiba miyoi singdadi vaccine kaplurba tungda wakhal mangba ningsa hwanba waba kok chikpana chingba kaya thokhalle Manipur yauna leibak asigi tongan ba state sing sizinariba Covishield vaccine L-histidine, 1-histidine, hydrochloride monohydrate, magnesium chloride, hexahydrate, polysorbate 80, ethanol, sucrose, sodium chloride, sodium ethated dehydrate, H20 na chingba sing sembane maram asina hairiba chemical compound sing asida allergy oiba miyoi singdadi vaccine asi kaploidabani haina Serum Institute of India na phongdorokle masida sunatana naupuribi Nupi khomjinglibi mama oirabadi mangjongna vaccination center adu leiriba doctor da khangangadabani haide nakala maromda covid naruroga phagalakpa miyoi singdadi laisit asigi immunity asi tha tararomgi changda leiba maramna laisit asina changba ngamde maram asina naba faraba tungda yamdrabada tha ahumgi matungda vaccine kapnaba laingakna order thoklibani haina agency gi paw amana haide malemgi oina tongan ba researchers singna chathakiba research ki matungina su COVID naruroga phagalakpa miyoi singda yamdrabada tha ahumdagi mari fawbade laiset asibu ngakthoknaba immunity yauduna lei hairiba matam asigi tungdade immunity gi chang asi tapna hantharaki haire atopa research amagi matunginade miyoi kharada COVID ngakthoknaba immunity asi punsi chupagi adumak yauduna leiba thengnai asigumba report kaya asi yenglaga COVID naruroba miyoida vaccine kapagi matam asi yamdrabada numit maudragi matungda kapnaba lepkhibane Chayol taraga nithoi surabadi anisuba vaccine gi dose kapa yare healthcare worker frontline worker sing chayol taraga nithoi dagina taraga taruk suragadi anisuba dose kapthokna bakhanga lagle state mission director national health mission Manipur Dr. N Samjaina social media gi kuthanga thadarokpa warol amana hai Manipur da COVID-19 vaccination asi January 13 tagi ngasi phawbuda leptana chatharakpane vaccination chatharakpasi numit samaga nifuga mapani sure hairiba matamsida tongan ba matamda vaccination kapa hokibane vaccination si ahanbada healthcare worker singi hokibane healthcare worker da yauribasi doctor nurse doctor tamliba mahiroi nurse tamliba mahiroi na chingba mayam ama yauri mathangda frontline worker singi oina February 9 dagi hokibane frontline worker singda yauribasi police BDF army central armed force mayam ama yauri hairiba mayam sigi manungda chahi taraga nipan gi mathakta oiba mayam ama yaubasida anisuba dose ki Covishield vaccine kapasi government of India na hapta marigi matungda kapa yai haina ahanbada hairambane mathangda amuk chayol taruk tagina chayol nipan phawba kapa yai haina haire madugi matungda amuk chayol taraga nithoi dagina chayol taraga taruk phawbagi manungda kapu haina amuk khanganki haina palladuna tongan ba directive mayam ama lakpasina healthcare worker frontline worker sahi taraga nipan gi mathakta leiba mayam si chamam nagadra haina press release ama aikhoigi maikaidagi thokhi adubu press release sina prajada chamam nabu oina thokhalle haina phongdorokle maram sina healthcare worker frontline worker sing si chayol taraga nithoi dagi taraga taruk si suragadi ani suba dose kapthokpiu haina phongdokhi ikon kona me taraga tareta haukiba chahi taraga nipan gi mathaksidi kapkiba hapta mari fauba Fadribana anisuba dose kapagi numit sudri haina director na phongdorokle atopa amana government of India ge policy ama oina Olympics ta chatkadaba sanaroi sing foreign country da lairik tamba natraga thabak phangbadagi chatkadaba sing oiragadi numit kungani pani gi matungda hairiba Covishield vaccine se piu haiba government of India ge guidelines si mayek sengna lai haina su mahakna phongdorokle
Panba yabade ngasi numidang wairam phawbada Manipurda COVID vaccine Covishield gi kapkhiba dose masing punna lakh 4,68 supna 63 surei.